ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯃꯤꯇꯥ ꯅꯟꯗꯩꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯝꯕꯥꯜ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯔꯛꯇꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯊꯝꯕꯥꯜꯒꯤ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯂꯥꯏꯒꯤ ꯃꯆꯥ ꯍꯥꯏꯕꯗꯨ ꯊꯝꯕꯥꯜꯒꯤ ꯐꯖꯕ ꯑꯁꯤꯃꯨꯛ ꯌꯧꯅ ꯐꯖꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯉꯥꯡ ꯑꯍꯜ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯀꯣꯏꯗꯥꯅꯩ꯫ ꯇꯔꯥꯎ ꯇꯔꯥꯎ ꯏꯔꯨꯂꯨꯕ ꯃꯥꯒꯤ ꯃꯤꯁꯅ, ꯄꯥꯇꯛ ꯇꯧꯕ ꯆꯤꯟꯕꯥꯟ, ꯃꯗꯨ ꯍꯦꯛ ꯎꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛꯈꯛ ꯌꯦꯡꯕꯅ ꯄꯦꯟꯕ ꯅꯥꯏꯗꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯅꯤꯡꯕ ꯑꯗꯨꯃꯛ ꯄꯣꯛꯍꯜꯂꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯃꯨꯁꯤꯠ ꯃꯨꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯝꯕꯥꯜꯒꯤ ꯐꯖꯕ ꯑꯗꯨ ꯃꯒꯨꯟ ꯍꯥꯞꯂꯤ꯫ ꯊꯝꯕꯥꯜꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯑꯇꯥꯕꯁꯤꯡꯕꯨ ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯇꯣꯝꯕꯤꯅ ꯊꯝꯕꯥꯜꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯛꯈꯤ꯫ ꯊꯝꯕꯥꯜ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯊꯣꯠ ꯀꯥꯔꯛꯄ ꯍꯦꯜꯂꯛꯄꯒꯤ ꯃꯇꯤꯛ ꯊꯝꯕꯥꯜꯒꯤ ꯐꯖꯕꯁꯨ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯏꯌꯣꯡꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯔꯤꯕꯤ ꯊꯝꯕꯥꯜꯕꯨ ꯃꯃꯥꯅ ꯀꯧ ꯀꯧꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ, ꯊꯝꯕꯥꯜ ꯉꯥꯟꯕꯤ, ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯑꯩ ꯁꯤꯗ ꯂꯩꯌꯦ ꯏꯃꯥ꯫ ꯏꯃꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯗ, ꯏꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯍꯦꯛ ꯂꯩꯕ ꯎꯗꯕꯗ ꯀꯧꯈꯤꯕꯁꯤꯅ꯫ ꯍꯥꯏ, ꯏꯃꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤꯅꯦ, ꯑꯗꯨꯅ ꯅꯪꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯅꯤꯅꯦ꯫ ꯍꯣꯏꯕ ꯏꯃꯥ, ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯒꯦ? ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯀꯧꯔꯤꯕꯗꯨꯕꯨ ꯍꯥꯏꯕ? ꯉꯍꯥꯟ ꯑꯩꯅ ꯅꯅꯦ ꯖꯃꯨꯅꯥꯒꯤ ꯄꯩꯁꯥ ꯂꯝꯕꯤ ꯊꯣꯛꯑꯦ, ꯅꯪꯅ ꯊꯕꯛ ꯆꯠꯄꯗ ꯄꯤꯔꯝꯃꯣ ꯍꯥꯏꯕꯗꯨꯕꯨ ꯄꯤꯔꯝꯗ꯭ꯔꯕ ꯅꯪꯕꯨ? ꯉꯁꯥꯏ ꯅꯅꯦꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯔꯛꯄꯗꯣ, ꯄꯩꯁꯥ ꯊꯧꯔꯛꯄꯗꯤ ꯅꯠꯇꯦꯀꯣ, ꯏꯃꯥꯅ ꯑꯗꯨꯝ ꯈꯪꯅꯤꯡꯕꯒꯤ ꯍꯪꯕ꯫ ꯄꯩꯁꯥꯗꯨꯗꯤ ꯉꯍꯥꯟ ꯏꯃꯥꯅ ꯄꯤꯔꯝꯃꯣ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯃꯌꯨꯝ ꯆꯪꯂꯒ ꯑꯗꯨꯝ ꯄꯤꯔꯝꯃꯕꯅꯤ ꯏꯃꯥ꯫ ꯏꯅꯦ ꯖꯃꯨꯅꯥꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏꯔꯣ? ꯋꯥ ꯑꯍꯦꯟꯕꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯃꯃꯁꯥꯗ ꯄꯤꯔꯝꯕꯅꯤ ꯄꯩꯁꯥꯗꯨꯗꯤ, ꯋꯥꯗꯤ ꯍꯥꯏꯔꯛꯄ ꯅꯠꯇꯦꯗ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯏꯃꯥꯅ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯏꯕ, ꯃꯔꯧ ꯇꯧꯅ ꯌꯦꯡꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯕ, ꯑꯗꯨꯗ ꯆꯤꯡꯅꯕꯅꯤ ꯏꯃꯥꯅ꯫ ꯑꯩꯅ ꯂꯥꯟꯅ ꯎꯕ ꯑꯣꯏꯔꯤꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗ, ꯏꯃꯥꯅ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯉꯥꯏꯈꯣ ꯏꯃꯥ, ꯑꯩ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯏꯅꯦ ꯖꯃꯨꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯗꯥꯏꯅꯦ? ꯃꯃꯤꯡꯗꯨꯕꯨ ꯅꯤꯡꯊꯦꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃ ꯏꯃꯥ? ꯑꯗꯨ ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨꯅꯦ꯫ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ? ꯃꯥꯅ ꯃꯁꯥꯅ ꯍꯥꯏꯔꯛꯄꯗꯤ ꯅꯠꯇꯦ ꯏꯃꯥ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯥ ꯕꯣꯔꯥ ꯌꯣꯟꯕꯤ ꯏꯅꯦ ꯀꯕꯣꯛꯂꯤꯒꯤ ꯃꯅꯥꯛꯇ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄꯗ ꯅꯤꯡꯊꯦꯝ ꯍꯥꯏꯕꯗꯨꯒ ꯃꯃꯥꯟꯅꯕ ꯑꯃꯒꯁꯨ ꯏꯅꯦꯒꯤ ꯕꯣꯔꯥ ꯑꯗꯣ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯗꯨꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕꯗꯨꯅ ꯑꯩꯉꯣꯟꯗ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯉꯛꯏ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨꯗ ꯂꯛꯅꯕ ꯑꯃ ꯌꯥꯎꯅ, ꯍꯥ ꯊꯝꯕꯥꯜ, ꯅꯪꯗꯤ ꯅꯤꯡꯊꯦꯝꯅ ꯃꯌꯥꯗ ꯕꯣꯔꯥ ꯍꯨꯛꯀꯗꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤꯕꯁꯦ ꯎꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯣꯛꯈꯤꯕꯅꯤ꯫ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯅꯤꯡꯊꯦꯝꯅ ꯄꯥꯝꯕꯨ ꯄꯥꯝꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯦꯝꯅ ꯊꯥꯗꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯥ ꯑꯄꯣꯛꯄꯤꯗꯣ ꯊꯥꯖꯤꯟꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯒ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯥꯏꯍꯜꯂꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯕꯨ ꯍꯥꯟꯅ ꯅꯨꯄꯤꯒꯤ ꯊꯤꯗ꯭ꯔꯤꯕꯖꯥꯠꯂꯣ? ꯏꯁ, ꯅꯪꯒꯤ ꯋꯥꯐꯝꯁꯤꯗꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯤꯡꯊꯦꯝ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯟꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯕ ꯃꯇꯝꯗꯨꯗ, ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯕ ꯀꯥꯟꯗꯨꯗ ꯃꯥꯅ ꯅꯨꯄꯤ ꯑꯗꯣ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯨꯍꯣꯡꯕ ꯀꯥꯏꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯅ ꯄꯥꯝꯖꯃꯟꯗꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯒ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯃꯔꯝ ꯆꯞ ꯆꯥꯕꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯂꯨꯍꯣꯡꯂꯝꯗꯥꯏ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯑꯗꯨ ꯇꯣꯛꯂꯁꯤ ꯍꯥꯏꯗꯅ ꯅꯤꯡꯊꯦꯝꯅ ꯇꯣꯛꯊꯣꯛꯈꯤ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯇꯥꯈꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯗꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯉꯥꯏꯔꯝꯈꯤꯅꯤ, ꯑꯗꯨꯅ ꯅꯪꯅ ꯀꯌꯥ ꯚꯥꯞ ꯑꯣꯏꯁꯤꯟꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯏꯃꯥ? ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯍꯥꯏꯕꯗꯨꯔꯥ? ꯃꯤꯒꯤ ꯅꯨꯄꯤ ꯑꯃꯕꯨ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯂꯨꯍꯣꯡꯕ ꯇꯣꯛꯂꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ
ꯃꯥꯅ ꯄꯥꯝꯗ꯭ꯔꯦꯅ ꯂꯧꯗꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯂꯝꯗꯝꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯩꯅ ꯇꯧꯔꯗꯤ ꯍꯦꯛꯇ ꯃꯌꯥꯕ, ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯨꯝꯕꯅ ꯇꯧꯔꯕꯗꯤ ꯍꯦꯛꯇ ꯃꯤꯃꯥꯡ ꯐꯝꯕ, ꯈꯣꯡꯒꯣꯏꯅꯕ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯗꯤ ꯈꯔ ꯂꯩꯔꯒ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯍꯥꯏ꯫ ꯅꯨꯄꯤꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯃꯗ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡꯗꯒꯤ ꯇꯥꯗꯕ ꯃꯇꯤꯛ ꯆꯥꯕ ꯑꯃꯗꯗꯤ ꯄꯥꯟꯒꯅꯤ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯋꯥꯁꯛꯈꯤ ꯍꯥꯏꯕꯁꯨ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯀꯨꯞꯊꯅꯗꯤ ꯈꯪꯂꯨꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯅꯪꯁꯨ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯃꯥꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯂꯕꯁꯨ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ, ꯏꯃꯥꯅ ꯍꯧꯖꯤꯛꯇꯒꯤ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏ꯫ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒꯅꯦ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯍꯩꯒꯗꯕꯅꯤ꯫ ꯏꯆꯥꯁꯤꯗꯤ ꯕꯗꯅꯥꯝ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯑꯩꯗꯤ ꯃꯁꯛꯇꯣ ꯌꯥꯝꯅ ꯍꯩꯅꯗꯦ ꯏꯃꯥ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯤꯠꯌꯦꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯍꯩꯅꯗ꯭ꯔꯤꯕ ꯅꯠꯇꯦ, ꯃꯥꯒꯤ ꯃꯃꯥꯗꯨꯗꯒ ꯀꯔꯤ ꯀꯔꯤ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯖꯥꯠꯂꯣ? ꯏꯅꯦ ꯖꯃꯨꯅꯥꯅ ꯏꯃꯥꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯍꯥꯏꯗꯨꯕꯣ? ꯈꯪꯗꯦ ꯏꯃꯥꯁꯨ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝꯅ ꯃꯔꯧ ꯂꯩꯅꯗꯤ ꯌꯦꯡꯉꯛꯏ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯏꯃꯥꯅꯁꯨ꯫ ꯐꯔꯦ ꯐꯔꯦ, ꯐꯤꯗꯣ ꯁꯥꯗꯣꯛꯂꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥꯁꯨ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯊꯣꯡꯅꯕ ꯍꯪꯒꯥꯝ ꯆꯔꯥ ꯑꯃꯇ ꯍꯦꯛꯂꯨꯈꯤꯒꯦ꯫ ꯑꯍꯣꯏ ꯏꯃꯥ, ꯉꯔꯥꯡꯒꯤ ꯉꯥ ꯑꯇꯥꯎꯕ ꯈꯔꯁꯨ ꯂꯩꯍꯧꯔꯤꯕꯅꯦ, ꯍꯥꯎꯅ ꯊꯣꯡꯗꯣꯛꯂꯒ ꯆꯥꯔꯁꯦ꯫ ꯊꯣꯏꯗꯤꯡ ꯑꯃꯁꯨ ꯁꯨꯔꯒ ꯏꯃꯥꯁꯨ ꯍꯪꯒꯥꯝ ꯍꯥꯏꯗꯣ ꯍꯦꯛꯄꯤꯌꯨꯔꯣ? ꯑꯩꯁꯨ ꯐꯤꯁꯤꯃꯇꯪ ꯐꯪꯖꯤꯟꯅꯕ ꯇꯧꯈꯤꯒꯦ꯫ ꯇꯧꯖꯔꯣ ꯇꯧꯖꯔꯣ, ꯆꯥꯛꯇꯤ ꯈꯔ ꯈꯖꯤꯛ ꯊꯦꯡꯂꯕꯁꯨ ꯌꯥꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯅ ꯇꯣꯝꯕꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯅꯥꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤꯕ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕꯁꯤ ꯅꯨꯄꯥꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯕꯨ ꯇꯨꯍꯠꯄꯤꯕ ꯑꯁꯤꯅꯤ꯫ ꯊꯝꯕꯥꯜꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯄꯤꯔꯛꯄ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯑꯁꯥꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯀꯧꯕꯅ ꯃꯍꯥꯛꯁꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨꯗꯤ ꯃꯍꯥꯛꯅ ꯂꯩꯔꯨꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯊꯝꯒꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜ ꯈꯣꯏꯒꯤ ꯑꯄꯤꯛꯄ ꯈꯨꯟ ꯑꯗꯣ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯥꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯍꯩꯔꯨꯛ ꯀꯥꯕ ꯈꯨꯟ ꯑꯗꯨꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯐꯝ ꯑꯗꯣꯝꯗ ꯂꯥꯏꯗ ꯀꯠꯂꯨꯅꯕ ꯍꯩꯔꯨꯛ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯦꯡꯒꯥ ꯊꯟꯅ ꯍꯥꯞꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯞꯅ ꯂꯥꯛꯄ ꯑꯗꯨ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯔꯨꯞ ꯖꯤꯕꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ "ꯏꯇꯥꯎ, ꯑꯥꯗꯒꯤ ꯁꯤꯕꯨ ꯊꯝꯕꯥꯜ ꯈꯣꯏ ꯅꯠꯇꯕ꯭ꯔꯅꯦ? ꯇꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ." "ꯀꯔꯝꯕꯅꯣꯅꯦ ꯏꯇꯥꯎ?" "ꯑꯣ, ꯃꯌꯥꯏ ꯊꯪꯕꯤꯁꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤ." "ꯍꯣꯏꯗ, ꯃꯥꯅꯤꯗ ꯊꯝꯕꯥꯜꯅꯤꯗ." "ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯛꯂꯤꯕꯅꯣ ꯏꯇꯥꯎ? ꯅꯪꯅ ꯅꯃꯤꯠꯀ ꯀꯨꯞꯇꯕ ꯃꯈꯩ ꯑꯃꯨꯛ ꯌꯦꯡꯂꯤꯕꯗꯨꯅ?" "ꯈꯪꯗꯦ ꯏꯇꯥꯎ, ꯑꯩꯗꯤ ꯊꯝꯕꯥꯜꯁꯤ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯑꯗꯨꯝ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯑꯩꯅ ꯋꯥꯐꯝ ꯑꯃꯇ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯦ, ꯑꯗꯨꯕꯨ ꯇꯟꯖꯥ ꯃꯦꯟꯖꯥ ꯏꯆꯥ ꯍꯦꯛ ꯆꯥꯗꯗꯨꯅ ꯉꯁꯤ ꯐꯥꯎꯕꯁꯦ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯇꯥꯎꯒꯤꯕꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯅꯤꯡꯕꯗꯨꯗꯤ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯒꯗꯧꯅꯤ ꯀꯩꯅꯣ꯫ ꯊꯧꯅꯥ ꯑꯗꯨꯛ ꯐꯕ ꯏꯇꯥꯎꯅ ꯉꯁꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯁꯤ ꯑꯩꯗꯤ ꯉꯛꯄꯅꯕꯨ ꯈꯝ ꯊꯦꯡꯈ꯭ꯔꯦꯅꯤ ꯏꯇꯥꯎꯕꯤ." "ꯑꯩꯅ ꯅꯠꯇꯦꯅꯤ ꯏꯇꯥꯎ, ꯑꯩꯅ ꯁꯣꯟꯊꯔꯤꯕꯁꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗꯅꯤꯅꯦ꯫ ꯃꯣꯡ ꯏꯍꯥ ꯍꯥꯗꯕ ꯑꯁꯤꯗ ꯑꯩꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄꯁꯤ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯍꯥꯟꯅ ꯎꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯆꯪꯈꯣꯟꯅ ꯐꯖꯩ ꯊꯝꯕꯥꯜꯁꯤ꯫ ꯆꯟꯗꯣꯜ ꯃꯆꯨꯒꯤ ꯑꯄꯥꯕ ꯏꯅꯐꯤ, ꯑꯗꯨꯒ ꯁꯦꯠꯂꯤꯕ ꯆꯟꯗꯣꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯁꯤꯅꯤ꯫ ꯂꯐꯨ ꯂꯩꯌꯣꯟ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯑꯁꯥꯡꯕꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯉꯧꯕ ꯀꯨꯆꯨ ꯑꯁꯤꯗꯗꯤ ꯀꯌꯥꯗ ꯍꯦꯟꯅ ꯄꯛꯆꯔꯤꯕꯅꯣ꯫ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ, ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯁꯝꯖꯤꯗ ꯅꯥꯆꯣꯝ ꯑꯃꯁꯨ, ꯃꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦꯗꯅ꯫ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯈꯔ ꯈꯦꯠ ꯍꯦꯜꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯏꯇꯥꯎ, ꯅꯪ ꯉꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯦ꯫ ꯉꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯍꯧꯔꯁꯤ ꯏꯇꯥꯎꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝꯗꯣ꯫ ꯍꯧꯖꯤꯛꯃꯛꯇꯤ ꯍꯦꯛꯇ ꯍꯥꯏꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯔꯦꯟ ꯏꯁꯣꯔꯗ ꯑꯩꯈꯣꯏꯁꯨ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯑꯊꯦꯟꯕꯣꯠ ꯀꯠꯀꯗꯧꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯁꯤ ꯀꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄꯒꯤꯗꯨꯗ ꯏꯇꯥꯎꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯍꯦꯛꯇ ꯍꯧꯗꯣꯛꯂꯒꯦ꯫ "ꯍꯣꯏ ꯏꯇꯥꯎ, ꯑꯩꯅ ꯃꯃꯤꯗ ꯈꯧꯁꯥꯗꯨꯅ ꯑꯁꯨꯝ ꯂꯩꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯤꯅ ꯍꯥꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯟꯖꯥ ꯑꯁꯦ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ꯫ ꯂꯥꯛꯑꯣ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯍꯥꯟꯅ ꯈꯨꯔꯨꯝꯂꯨꯔꯁꯤ." ꯑꯁꯨꯝꯅ ꯊꯝꯕꯥꯜꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯄꯨꯔꯛꯂꯤꯕ ꯑꯊꯦꯟꯄꯣꯠ ꯂꯥꯏꯗ ꯀꯠꯂꯨꯅꯕ ꯍꯥꯏꯗꯨꯅ
ꯗꯨꯞ ꯑꯃꯗꯤ ꯑꯥꯔꯇꯤꯅꯆꯤꯡꯕ ꯑꯗꯨ ꯀꯠꯂꯕ ꯃꯇꯨꯡꯗ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯂꯝꯗꯝ ꯑꯗꯨꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯅꯤꯡꯖꯔꯝꯃꯤ ꯑꯃꯁꯨꯡ ꯄꯨꯔꯛꯂꯤꯕ ꯍꯤꯡꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯩꯔꯥ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯁꯥꯠꯂꯕ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯀꯠꯂꯕ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯅ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯎꯃꯪꯂꯥꯏ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯖꯤꯕꯟ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯇꯨꯡꯗ ꯏꯅꯥꯕꯣꯏ ꯀꯔꯤꯕꯣꯏ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜꯅ ꯀꯔꯤꯅꯣ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤꯕ ꯑꯁꯤꯕꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ ꯀꯗꯥꯏꯅꯣꯅꯦ ꯑꯩꯗꯤ ꯎꯕꯨ ꯎꯔꯨꯗꯦ ꯍꯩꯃꯥ ꯍꯣꯏꯅꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯔꯣꯝ ꯇꯝꯅ ꯂꯥꯛꯂꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯁꯦ ꯈꯔ ꯍꯩꯅꯗꯦ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯀꯣꯛ ꯆꯠꯈꯤꯒꯦ ꯍꯥꯏꯗꯦ ꯉꯥꯏꯈꯣꯗ ꯅꯪꯁꯨ ꯋꯥ ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯏꯌꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯪꯗꯤ ꯈꯪꯗꯣꯛꯂꯒ ꯆꯠꯍꯟꯈ꯭ꯔꯒ ꯂꯣꯏꯔꯁꯤꯕꯨ ꯑꯩꯈꯣꯏꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯆꯨꯝꯃꯦ ꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯕ ꯀꯔꯤꯅꯣ ꯋꯥ ꯑꯃꯗꯤ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯖꯤꯕꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ ꯃꯌꯥꯏ ꯊꯪꯕꯤ ꯑꯁꯤꯕꯨꯗꯤ ꯊꯝꯕꯥꯜ ꯀꯧꯏ ꯍꯥꯏꯕ ꯈꯪꯖꯔꯤ ꯑꯗꯣ ꯊꯝꯕꯥꯜꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤꯁꯨ ꯃꯤꯡ ꯑꯃꯨꯛꯇ ꯈꯪꯖꯍꯧꯒꯦ ꯑꯁꯨꯝ ꯋꯥꯔꯤ ꯑꯃꯇ ꯍꯥꯏꯖꯒꯦ ꯇꯧꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯑꯩꯒꯤꯅ ꯊꯣꯏꯕꯤ ꯑꯗꯨꯒ ꯃꯥꯒꯤꯅ ꯁꯅꯥꯅꯨ ꯀꯧꯕꯅꯤ ꯑꯣꯍꯣ ꯃꯤꯡꯁꯨ ꯂꯣꯏꯅꯃꯛ ꯐꯖꯩ ꯑꯗꯣ ꯇꯟꯖꯥ ꯆꯥꯗꯦ ꯍꯥꯏꯅ ꯈꯟꯕꯤꯒꯗ꯭ꯔꯥ ꯑꯩꯒꯤꯁꯤꯕꯨ ꯁꯅꯥꯅꯨꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯌꯥꯏꯌꯦ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯇꯥꯎ ꯑꯁꯤꯒꯤ ꯃꯤꯡ ꯅꯤꯡꯊꯦꯝ ꯍꯥꯟꯅ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯏ ꯏꯇꯥꯎ ꯑꯁꯤꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯈꯟꯗꯨꯅ ꯉꯁꯥꯏꯗꯒꯤ ꯇꯟꯖꯥ ꯆꯥꯕ ꯉꯥꯏꯖꯔꯛꯄ ꯊꯝꯕꯥꯜꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ ꯃꯁꯛꯁꯦ ꯂꯥꯟꯖꯗꯕꯒ ꯁꯥꯗꯅ ꯑꯩꯗꯤ ꯍꯨ ꯇꯔꯦꯠꯃꯨꯛ ꯍꯦꯛ ꯈꯥꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯊꯣꯏꯕꯤꯅ ꯍꯣꯏ ꯈꯪꯖꯩꯌꯦ ꯇꯥꯅꯤꯡꯊꯦꯝꯕꯨꯗꯤ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯩ ꯇꯥꯅꯤꯡꯊꯦꯝꯅꯕꯨꯗꯤ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯈꯪꯕꯤꯔꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯅꯤꯡꯊꯦꯝꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯅꯗꯤ ꯏꯆꯟ ꯑꯅꯤꯕꯨꯗꯤ ꯐꯖꯅ ꯈꯪꯖꯗ꯭ꯔꯤ ꯊꯝꯕꯥꯜꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯕ ꯋꯥꯔꯧꯕꯤꯔꯣꯏ ꯁꯅꯥꯅꯨꯅ ꯋꯥꯔꯧꯗꯦꯗ ꯇꯥꯅꯤꯡꯊꯦꯝ ꯑꯗꯣ ꯇꯥꯅꯤꯡꯊꯦꯝꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯖꯤꯕꯟꯅ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤ ꯊꯝꯕꯥꯜꯁꯦ ꯑꯍꯥꯟꯕ ꯍꯦꯛ ꯎꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤꯕ ꯋꯥꯍꯩꯁꯦ ꯍꯦꯟꯖꯤꯟꯕꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯕꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯈꯟꯗꯨꯅ ꯍꯦꯛꯇ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯊꯝꯕꯥꯜꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯈꯪꯅꯤꯡꯕ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯁꯤꯃꯇꯪ ꯊꯝꯕꯥꯜꯅ ꯊꯨꯡꯍꯟꯕꯤꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯅꯤ ꯍꯥꯏꯖꯔꯤꯕ ꯊꯣꯏꯕꯤꯅ ꯑꯩꯒꯤ ꯏꯇꯥ ꯊꯝꯕꯥꯜꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯏꯇꯥ ꯊꯝꯕꯥꯜꯅ ꯌꯥꯗꯕ ꯌꯥꯏ ꯍꯥꯏꯕ꯭ꯔꯅꯦ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯍꯥꯏꯅꯔꯛꯂꯒ ꯏꯇꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯗꯣ ꯍꯥꯏꯖꯔꯛꯂꯒꯦ ꯑꯗꯣ ꯇꯥꯅꯤꯡꯊꯦꯝ ꯈꯣꯏꯁꯨ ꯂꯩꯕꯤꯍꯧꯔꯣ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯉꯁꯤꯒꯤꯗꯤ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯛꯂꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯂꯒꯦ ꯑꯊꯨꯕꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯗꯤ ꯇꯥꯍꯟꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤ ꯊꯝꯕꯥꯜꯗꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯈꯥꯡꯂꯤꯕꯅꯤ ꯃꯥꯅꯗꯤ ꯅꯤꯡꯊꯦꯝꯕꯨ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯍꯌꯦꯡ ꯅꯍꯥꯛꯅ ꯂꯩꯕꯗ ꯅꯈꯨꯠꯇ ꯍꯥꯝꯗꯨꯅ ꯆꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯗ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯛꯂꯝꯃꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯀꯧꯕꯅ ꯊꯝꯕꯥꯜꯅ ꯀꯌꯥ ꯅꯤꯡꯊꯦꯝꯕꯨ ꯀꯌꯥ ꯄꯥꯝꯂꯨꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯇꯥ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯦꯛꯇꯃꯛ ꯀꯟꯊꯣꯛꯄꯁꯨ ꯉꯝꯂꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯣꯡꯃꯇ ꯀꯥꯡꯗꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯖꯤꯕꯟ ꯃꯈꯣꯏ ꯑꯅꯤ ꯊꯝꯕꯥꯜꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯊꯝꯕꯥꯜꯕꯨ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯊꯝꯕꯥꯜꯗꯨ ꯌꯥꯗꯕ ꯉꯝꯂꯝꯗꯦ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯁꯅꯥꯅꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯝꯕꯥꯜꯗ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯌꯥꯔꯣ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯈꯜꯂꯕ ꯃꯇꯨꯡꯗ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯍꯜꯂꯝꯃꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯇꯤꯛ ꯅꯤꯡꯊꯦꯝꯗꯤ ꯊꯝꯕꯥꯜꯅ ꯌꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯊꯝꯕꯥꯜꯒꯤ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯐꯥꯎꯕ ꯑꯆꯥ ꯑꯊꯛ ꯌꯥꯝꯅ ꯂꯩꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯏꯇꯥ ꯅꯪꯗꯤ ꯇꯥꯅꯤꯡꯊꯦꯝꯗꯒ ꯂꯩꯔꯕꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯧꯔꯤꯕꯅꯤ
ꯍꯧꯖꯤꯛꯇꯒꯤ ꯐꯥꯎꯕ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯅꯪꯒꯤꯅ ꯍꯦꯟꯅ ꯍꯦꯛ ꯍꯦꯜꯂꯤ ꯄꯤꯔꯛꯂꯤꯕ ꯄꯣꯠ ꯆꯩꯃꯛꯇ ꯑꯣꯏꯔꯕꯁꯨ ꯑꯁ ꯌꯥꯔꯤꯗ ꯊꯣꯏꯕꯤ ꯑꯩꯗꯤ ꯃꯥꯅ ꯌꯥꯝꯅ ꯍꯦꯟꯅ ꯄꯣꯠ ꯆꯩꯗ ꯁꯦꯜ ꯌꯥꯝ ꯊꯥꯗꯔꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯇꯧꯔꯤꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯌꯥꯗꯦ ꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤꯗ ꯅꯈꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯁꯅꯥꯅꯨꯅ ꯑꯦ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯑꯃ ꯐꯪꯖꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯕꯛꯁꯦ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯈꯟꯖꯒꯗꯧꯔꯤꯕꯅꯤ ꯂꯩꯒꯦ ꯈꯩ ꯂꯩꯖꯁꯅꯨ ꯀꯩꯅꯣ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯄꯤꯕꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯑꯁꯨꯝꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯗꯤ ꯊꯝꯕꯥꯜꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯀꯌꯥ ꯄꯥꯝꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯈꯔ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯅ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯊꯝꯕꯥꯜꯒꯤ ꯏꯃꯨꯡꯅ ꯐꯥꯎꯕ ꯑꯋꯣꯡ ꯑꯋꯣꯟ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗꯕ ꯃꯈꯩ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯁꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ ꯐꯥꯔꯛꯄ ꯑꯗꯨꯗ ꯊꯝꯕꯥꯜꯁꯨ ꯃꯃꯤꯠꯇ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯖꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯆꯍꯤ 2 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯅꯤꯡꯊꯦꯝꯒꯤ ꯁꯥꯖꯠꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯈꯔ ꯈꯔ ꯊꯝꯕꯥꯜꯅ ꯎꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯇꯥꯆꯧꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯊꯕꯛ ꯆꯠꯂꯕꯁꯨ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨꯒ ꯑꯍꯤꯡ ꯍꯜꯂꯛꯂꯣꯏ ꯍꯥꯏꯕꯁꯨ ꯄꯥꯎ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯔꯛꯇꯕ ꯀꯅꯥꯒꯤꯗ ꯂꯩꯔꯤꯕꯅꯣꯁꯨ ꯈꯪꯗꯦ ꯍꯦꯛꯇ ꯍꯟꯖꯤꯜꯂꯛꯇꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯥꯎꯏ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯔꯁꯨ ꯈꯟꯕꯤꯌꯨ ꯑꯩꯒꯤ ꯈꯟꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯟꯖꯤꯟꯅꯤꯡꯂꯒ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯒ ꯍꯟꯖꯤꯜꯂꯛꯑꯣꯏ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯉꯒ ꯂꯩꯌꯨ ꯂꯩꯅꯤꯡꯗ꯭ꯔꯒꯁꯨ ꯅꯄꯥꯝꯗꯔ ꯀꯗꯥꯏꯗꯅꯣ ꯀꯣꯛ ꯆꯠꯈꯣ ꯅꯨꯄꯥꯅ ꯇꯧꯕ ꯊꯕꯛꯇ ꯅꯨꯄꯤꯅ ꯆꯒꯠ ꯆꯒꯠ ꯄꯥꯅꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯍꯟꯒꯦ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯍꯣꯕ ꯂꯩꯔꯒꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯈꯔ ꯀꯟꯃꯜꯂꯦ ꯑꯩꯗꯤ ꯑꯗꯨ ꯇꯥꯆꯧꯅ ꯍꯣꯡꯂꯛꯄꯗꯨꯗ ꯍꯥꯏꯖꯕꯅꯦ ꯅꯨꯄꯥꯅ ꯀꯨꯁꯤ ꯇꯧꯕꯅ ꯌꯥꯕ ꯑꯗꯨꯒ ꯃꯇꯝ ꯆꯥꯏ ꯆꯥꯗꯦ ꯈꯟꯗꯅ ꯀꯣꯏꯅꯤꯡꯉꯒ ꯀꯣꯏꯕ ꯉꯥꯎꯅꯤꯡꯉꯒ ꯉꯥꯎꯕ ꯑꯗꯨꯅ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯁꯇꯤ ꯁꯥꯕꯤꯅꯤꯅꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯥꯎꯗꯤ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅ ꯅꯨꯡꯒꯤ ꯆꯨꯛꯀꯤ ꯃꯇꯝꯗ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯏꯟꯗ꯭ꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤꯕꯁꯦ ꯑꯇꯩꯗꯤ ꯑꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯅꯤꯁꯥ ꯆꯥꯅꯤꯡꯂꯦ ꯆꯥꯅꯤ ꯅꯨꯄꯤ ꯀꯣꯏꯅꯤꯡꯂꯦ ꯀꯣꯏꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯁꯦꯜ ꯁꯪꯒ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯑꯝꯇꯁꯨ ꯇꯧꯗꯦ ꯉꯁꯤꯐꯥꯎ ꯅꯪꯁꯨꯅꯦ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯄꯥꯝꯃꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯔꯜ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯍꯥꯏꯕ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ ꯉꯝꯂꯕ ꯑꯩꯅ ꯅꯍꯥꯛꯀꯤ ꯁꯦꯜ ꯄꯥꯏꯕ ꯄꯥꯏꯗꯕ ꯑꯗꯨꯗꯤ ꯈꯟꯈꯤꯗꯦ ꯁꯨꯞꯅꯇꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯈꯤꯕꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯛꯃꯟꯗꯨꯅ ꯌꯥꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯥꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯨꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯑꯩꯒꯨꯝꯅ ꯏꯔꯜ ꯏꯊꯨꯝ ꯂꯩꯕ ꯀꯌꯥ ꯌꯥꯎꯒꯦꯅꯦ ꯅꯪꯅꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯔꯛꯂꯤꯕꯗꯣ ꯑꯩꯒꯤ ꯏꯔꯜ ꯌꯦꯡꯂꯒ ꯌꯥꯔꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯌꯨꯅꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯁꯤꯈꯛ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯀꯔꯤꯁꯨ ꯋꯥꯠꯇꯦꯅ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯊꯤꯛꯀꯛꯀꯅꯨ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯉꯥꯎꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯅ ꯁꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯈꯪꯉꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯑꯄꯥꯝꯕꯗ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯈꯪꯉꯤꯗꯅ ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯑꯩꯅ ꯄꯥꯝꯃꯗꯤ ꯄꯥꯝꯃꯤ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ ꯂꯧꯅꯤꯡꯉꯒ ꯂꯧꯒꯅꯤ ꯂꯧꯅꯤꯡꯗ꯭ꯔꯦ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯉꯣꯟꯗ ꯐꯩ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ ꯉꯝꯕ ꯃꯇꯝ ꯑꯃꯗꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯁꯥꯔꯒ ꯉꯁꯤꯅ ꯑꯗꯨꯛ ꯌꯧꯅ ꯍꯣꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯦ ꯊꯃꯣꯏ ꯄꯥꯟꯕ ꯇꯥꯆꯧꯅ ꯉꯁꯤ ꯁꯦꯜ ꯄꯥꯏ ꯑꯩ ꯃꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯔꯤꯕ ꯅꯥꯄꯜꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕꯁꯨ ꯂꯥꯛꯈꯤꯅꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯅꯥꯝꯇ ꯂꯧꯔꯝꯗꯥꯏꯗ ꯇꯦꯡꯅꯥ ꯃꯥꯟꯕ ꯈꯥꯏꯅꯔꯝꯗꯥꯏꯗ ꯌꯣꯡ ꯃꯥꯜꯂꯤ ꯍꯥꯏꯅꯔꯤꯕꯗꯨ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤꯅ ꯑꯩꯅ ꯊꯥꯏꯅ ꯅꯪ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯒꯦ ꯃꯤ ꯍꯥꯏꯁꯤꯗꯤ ꯍꯣꯡꯕ ꯅꯥꯏ ꯑꯄꯥꯝꯕꯁꯨ ꯃꯇꯝꯒꯤ ꯑꯗꯨꯝ ꯍꯣꯡꯂꯛꯄ ꯇꯥꯕꯅꯤꯅꯦ ꯁꯦ ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝꯒ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯆꯠꯈ꯭ꯔꯣ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯅꯆꯥ ꯑꯄꯤꯛꯄ ꯑꯁꯤ ꯐꯥꯎꯕꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯒꯤꯗꯤ ꯏꯅꯨꯡ ꯂꯦꯠꯂꯕꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯅꯗꯕ ꯇꯣꯏꯅ ꯈꯠꯅꯔꯕꯗꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯛꯂꯣꯏ ꯋꯥꯈꯜꯗꯣ ꯈꯤꯇꯪꯗꯤ ꯈꯟꯊꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯉꯥꯡꯒꯤꯗꯤꯅꯦ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯅꯪꯕꯨ ꯅꯈꯣꯡ ꯇꯦꯛꯄ꯭ꯔꯣ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ
ꯑꯩꯅ ꯑꯉꯥꯡ ꯁꯦꯟꯅꯒꯗꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯁꯤꯕꯨ ꯃꯤ ꯅꯠꯇ꯭ꯔꯤꯁꯤꯔꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯈꯟꯕ ꯌꯥꯕ ꯈꯜꯂꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯆꯨꯆꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨꯀꯣ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯊꯝꯕꯥꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛꯅ ꯑꯁꯨꯛ ꯁꯥꯊꯤꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯅꯣꯡꯃꯇ ꯊꯝꯕꯥꯜꯅ ꯊꯥꯖꯔꯨꯗꯦ ꯊꯝꯕꯥꯜ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯇꯤ ꯅꯤꯡꯊꯦꯝꯕꯨ ꯌꯥꯝꯅ ꯌꯥꯖꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯃꯥꯏꯈꯨꯝ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯦ ꯈꯜꯂꯨꯕꯗ ꯊꯝꯕꯥꯜ ꯃꯊꯟꯇ ꯃꯃꯤꯠꯇꯒꯤ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯄꯁꯨ ꯂꯦꯞꯂꯝꯗꯦ ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯟꯕ ꯃꯈꯨꯠ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯅꯥꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯇꯝ ꯑꯁꯤꯗ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕ ꯃꯁꯤꯗꯅꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯊꯃꯣꯏꯅ ꯈꯥꯡꯕꯒꯤ ꯄꯟꯈꯩ ꯑꯗꯨ ꯂꯥꯟꯂꯛꯇꯨꯅ ꯊꯃꯣꯏ ꯀꯟꯕ ꯃꯈꯩ ꯃꯁꯥ ꯐꯥꯎꯕ ꯀꯥꯏꯅꯕ ꯉꯝꯂꯛꯇꯨꯅ ꯅꯨꯄꯥ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄ ꯀꯥꯏꯅꯕ ꯐꯥꯎꯕ ꯉꯝꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯈꯥꯡꯗꯨꯅ ꯀꯔꯝꯕ ꯅꯨꯄꯤꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯍꯥꯛꯀꯤ ꯃꯔꯟ ꯃꯊꯨꯝ ꯄꯥꯝꯕꯁꯨ ꯇꯥꯍꯟꯕ ꯑꯩꯁꯨ ꯈꯥꯡꯒꯅꯤ ꯏꯆꯥꯒꯤꯗꯃꯛ ꯈꯥꯡꯒꯅꯤ ꯑꯗꯨꯕꯨ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯜꯂꯝꯒꯅꯤ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯅꯨꯃꯤꯠ ꯑꯗꯨ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯃꯥꯒꯤ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯈꯟ ꯃꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯕꯤꯔꯛꯂꯕꯁꯨ ꯃꯍꯥꯛꯇꯤ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯈꯟꯗꯨꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯑꯩꯗꯤ ꯍꯤꯗꯥꯛꯁꯨ ꯄꯦꯟꯅ ꯊꯛꯀꯗꯧꯔꯤꯕꯅꯤ ꯏꯁꯥꯁꯦ ꯈꯣꯏꯗꯧ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯌꯨꯝꯗꯒ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯌꯨꯝ ꯍꯟꯖꯤꯟꯕꯗ ꯎꯅꯤꯡꯗꯕ ꯃꯤ ꯃꯌꯥꯝ ꯑꯗꯨ ꯎꯔꯒ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯄꯅ ꯑꯩꯒꯤ ꯃꯤꯍꯨꯟ ꯃꯇꯥ ꯑꯁꯤꯗ ꯃꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯔꯛꯀꯅꯤ ꯈꯜꯂꯒ ꯑꯩ ꯐꯥꯖꯟꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯉꯁꯤꯗꯤ ꯑꯩ ꯌꯨ ꯐꯖꯅ ꯊꯛꯀꯗꯧꯔꯤꯕꯅꯤ ꯁꯦ ꯍꯩꯖꯤꯜꯂꯨ ꯏꯇꯥꯎ ꯖꯤꯕꯟꯅ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯍꯟꯗꯛ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯑꯍꯣꯡꯕ ꯉꯥꯛꯇ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯑꯗꯨꯒ ꯊꯝꯕꯥꯜꯕꯨꯅ ꯑꯗꯨꯛ ꯄꯥꯝꯖꯅ ꯏꯇꯥꯎꯅ ꯂꯧꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯑꯗꯨꯛ ꯄꯦꯟꯗꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯇꯧꯅꯨꯀꯣ ꯏꯇꯥꯎ ꯅꯪ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯁ ꯅꯪꯁꯨ ꯊꯝꯕꯥꯜꯒꯤ ꯃꯤꯆꯪ ꯑꯃꯨꯛ ꯆꯪꯂꯛꯀꯗꯧꯔꯤꯔꯣ ꯑꯩꯗꯤ ꯃꯥ ꯄꯥꯝꯅ ꯂꯧꯈꯤꯕ ꯅꯠꯇꯦꯀꯣ ꯃꯥꯅ ꯑꯩꯕꯨ ꯎꯕꯗ ꯍꯩꯅꯗꯕ ꯃꯇꯧ ꯌꯥꯝ ꯎꯠꯈꯤꯗꯅ ꯊꯥꯏꯅ ꯑꯗꯨꯒꯤ ꯑꯩꯅ ꯃꯥ ꯊꯦꯝꯃꯒ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕꯅꯤ ꯃꯥꯕꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯈꯤꯕꯒ ꯂꯩꯇꯦ ꯏꯇꯥꯎ ꯃꯥ ꯅꯠꯇꯕ ꯍꯟꯗꯛ ꯑꯩꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯁꯕꯥꯟꯒ ꯇꯅꯥꯞ ꯇꯅꯥꯞ ꯂꯥꯎꯕꯤ ꯑꯃ ꯊꯦꯡꯅꯔꯦ ꯑꯁ ꯊꯝꯕꯥꯜꯒꯗꯤ ꯑꯥ ꯂꯩꯍꯧꯔꯦ ꯏꯇꯥꯎ ꯃꯥꯗꯤ ꯈꯨꯅꯨꯡ ꯆꯨꯔꯒ ꯁꯨꯝ ꯂꯩꯕ ꯋꯥꯈꯟꯗꯣ ꯑꯩꯒ ꯀꯌꯥ ꯆꯥꯟꯅꯗꯦꯕ ꯍꯟꯗꯛꯀꯤꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯍꯦꯛ ꯎꯕꯗ ꯇꯤꯟ ꯌꯣꯠꯄꯖꯥꯠꯅꯤꯀꯣ ꯃꯤꯅ ꯎꯈꯤꯗꯕ ꯐꯥꯎꯕ ꯄꯥꯝꯃꯨꯕꯖꯥꯠꯅꯤ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎꯒꯤ ꯋꯥꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯀꯤꯁꯤꯜꯂꯛꯑꯦꯅꯦ ꯍꯧꯖꯤꯛꯄꯨ ꯅꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯕ ꯃꯇꯨꯡꯁꯤꯗ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣꯅꯦ ꯏꯇꯥꯎꯅ ꯑꯃꯨꯛ ꯈꯣꯏꯗꯥꯎꯔꯤꯗꯨꯕꯣ ꯇꯧꯅꯨꯀꯣ ꯑꯩꯗꯤ ꯏꯇꯥꯎꯗ ꯐꯠꯇꯕ ꯊꯕꯛꯄꯨ ꯐꯩ ꯍꯥꯏꯅ ꯏꯟꯁꯤꯟꯕꯗꯤ ꯀꯩꯗꯧꯉꯩꯗ ꯇꯧꯔꯣꯏ ꯑꯗꯨꯒ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯠꯇꯕ ꯃꯤꯑꯣꯟ ꯃꯤꯅꯩ ꯇꯧꯔꯒ ꯂꯝꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯕꯁꯨ ꯑꯐꯕꯅꯤ ꯍꯥꯏꯅ ꯂꯧꯗꯦꯀꯣ ꯏꯇꯥꯎꯒꯤ ꯋꯥꯐꯝꯁꯤꯗꯤ ꯊꯝꯕꯥꯜꯒꯤ ꯌꯥꯝꯅ ꯈꯟꯕꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯩꯅ ꯄꯥꯝꯂꯛꯇ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯤꯅꯦ ꯁꯤꯗꯕꯨ ꯑꯩꯒꯤ ꯏꯊꯛꯇ ꯀꯅꯥ ꯂꯥꯛꯇꯨꯅ ꯑꯩꯅ ꯀꯨꯁꯤ ꯇꯧꯕꯗ ꯊꯤꯡꯗꯣꯏꯅꯣ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯍꯥꯏꯁꯦ ꯉꯥꯎꯈꯥꯏꯒꯗꯕꯅꯤꯅꯦ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎꯕꯤ ꯅꯪꯗꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯥꯏꯁꯦ 이칸 칸드바니네 아이기 와디네 누가이톡바 셋닝바 셋톡바 짜닝바 짜호바 아빠암바 보석도 아이기 와이호바 빰드레 혼도키바 시네 아이기 하이바부 아무땅 뽀뽀 뽀뽀니니 이따오기 왕앙도 아이니 야닌다바 야 호이 누가이톡가다바니 하이라바소 ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯥꯎꯊꯣꯛꯄ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕꯅ ꯂꯣꯟꯅ ꯃꯄꯤ ꯀꯪꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯃꯗꯣ ꯄꯥꯞꯀꯤ ꯃꯁꯛꯅꯤꯗ ꯃꯤꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯅꯦ ꯑꯗꯨꯗ ꯈꯪꯗꯦꯀꯣ 이전 ꯊꯝꯕꯥꯜ ꯅꯠꯇꯕ ꯀꯅꯥꯒꯤ ꯋꯥꯔꯤꯅꯣ ꯏꯇꯥꯎꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯗꯣ ꯑꯩ ꯇꯥꯅꯤꯡꯕ ꯄꯣꯛꯇꯦ ꯏꯇꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯔꯃꯛꯁꯨ ꯑꯩꯗꯤ ꯅꯤꯌꯝ ꯆꯨꯝꯗꯅ ꯉꯥꯎꯊꯣꯛꯄ ꯂꯪꯊꯣꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯦ ꯁꯟꯗꯒꯤ ꯇꯥꯊꯤꯕꯁꯤ ꯉꯥꯏꯈ꯭ꯔꯦ ꯏꯇꯥꯎ 이상하게 라이브 하이세 이상하게 콧대 레이브니 깨더라게 까나기 뭐 콧대 레이브 나때 하이와네 쿠담 하이브부 아이나 탐방고 농시드럭수 농시바 사시나르가 아이나 아이기 오이기 칸노 마탐도 오이리바시니네
ꯃꯁꯤꯗ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯛꯁꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯃꯇꯝ ꯉꯥꯏꯔꯒꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯈꯤꯗ꯭ꯔꯣ? ꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ. ꯑꯁ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯪꯐꯩ ꯑꯃꯗ ꯆꯠꯈꯤꯗꯧꯔꯦ. ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯑꯆꯨꯝ ꯑꯔꯥꯟ ꯎꯕꯤꯕ ꯏꯁꯣꯔ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ. ꯏꯇꯥꯎꯅ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯌꯥꯝꯅ ꯇꯧꯔ ꯃꯥꯜꯂꯦ. ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯣꯏꯔꯕꯁꯨ ꯏꯇꯥꯎ ꯂꯥꯞꯊꯣꯛꯈꯤꯒꯅꯤꯀꯣ. ꯏꯇꯥꯎꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯏꯆꯟ ꯊꯝꯕꯥꯜꯕꯨ ꯑꯗꯨꯛ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯥꯕ ꯉꯝꯂꯣꯏꯀꯣ ꯏꯇꯥꯎ. ꯏꯇꯥꯎꯒꯤ ꯋꯥꯐꯝꯁꯤꯗꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ. ꯑꯩꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯅꯒ ꯀꯔꯝꯕ ꯃꯌꯥꯏ ꯀꯟꯕ ꯃꯟꯇ꯭ꯔ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯒ ꯇꯧꯈ꯭ꯔꯖꯥꯠꯂꯣ ꯏꯇꯥꯎ? ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯅꯤꯀꯣ. ꯏꯇꯥꯎ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯑꯃꯨꯛ ꯇꯥꯕꯅꯤ. ꯑꯗꯨꯕꯨ ꯏꯇꯥꯎꯒꯤ ꯋꯥꯐꯝꯁꯤꯗꯤ ꯋꯥꯀꯥꯏ ꯌꯧꯔꯛꯀꯗꯧꯔꯦ. ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨ ꯅꯠꯇꯦꯀꯣ ꯏꯇꯥꯎ. ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯤ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯃꯛꯅꯤ ꯈꯟꯅ ꯊꯝꯖꯔꯤꯕꯅꯤ. ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯎꯅꯕ ꯎꯪꯈꯠꯅꯕ ꯍꯥꯏꯕꯁꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯒꯅꯤ? ꯇꯨꯡꯒꯤ ꯈꯟꯕꯤꯌꯨ ꯍꯥꯏꯖꯕꯈꯛꯅꯤ. ꯍꯣꯏ ꯏꯇꯥꯎꯅ ꯉꯥꯎꯕ ꯂꯥꯡꯕꯗ ꯑꯩꯅ ꯊꯤꯡꯕꯒꯤ ꯇꯤꯛꯇꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯐꯍꯟꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯈꯟꯕꯒꯤ ꯍꯥꯏꯖꯕꯅꯤ. ꯐꯔꯦ ꯏꯇꯥꯎ ꯌꯨ ꯊꯛꯀꯅꯤ ꯍꯥꯏꯗꯥꯏ, ꯄꯦꯟꯅ ꯊꯛꯄꯤꯍꯧꯔꯣ. ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯏꯇꯥꯎꯒ ꯃꯔꯤ ꯇꯠꯂꯕꯅꯤ. ꯑꯩ ꯍꯜꯂꯝꯂꯒꯦ. ꯂꯩꯍꯧꯈꯣ ꯉꯥꯏꯍꯥꯛ. ꯑꯁꯤ ꯍꯥꯏꯔꯒ ꯖꯤꯕꯟ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ. ꯅꯤꯡꯊꯦꯝꯗꯤ ꯃꯄꯥꯟ ꯐꯔꯤꯕ ꯍꯥꯏꯗꯨꯔꯥ ꯀꯅꯥꯕꯨꯁꯨ ꯃꯍꯥꯛꯅ ꯀꯤꯕ ꯐꯥꯎꯔꯝꯗꯦ. ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯊꯝꯕꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯝꯕꯥꯜ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ? ꯂꯥꯎ ꯁꯤꯗ ꯊꯣꯛꯂꯛꯎ ꯂꯥꯎ. ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ. ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩꯅ ꯋꯥ ꯑꯃꯈꯛ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯨꯕꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕ. ꯅꯨꯡꯉꯥꯏꯅꯤ. ꯀꯔꯤꯅꯣ ꯑꯗꯨꯛ ꯐꯤꯡꯅ ꯀꯧꯔꯤꯕ ꯑꯗꯨꯕꯣ? ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ. ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯣ? ꯀꯅꯥꯒ ꯀꯔꯤ ꯍꯥꯏꯅꯔꯛꯄ ꯌꯥꯎꯒꯦ? ꯖꯤꯕꯟꯒ ꯅꯪ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯍꯥꯏꯌꯣ. ꯉꯁꯤꯗꯤ ꯅꯕꯥꯅꯤꯃꯛ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ. ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯒ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯂꯨꯔꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯤꯁꯤꯕꯣ? ꯑꯗꯨꯗ ꯈꯪꯗꯦ. ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯍꯥꯟꯅ ꯈꯨꯝ. ꯅꯪꯒ ꯖꯤꯕꯟꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯁꯤ ꯍꯥꯟꯅ ꯈꯨꯝ. ꯑꯇꯩ ꯋꯥ ꯑꯝꯇ ꯑꯩ ꯇꯥꯅꯤꯡꯗꯦ. ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯎꯅꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯁꯨ ꯌꯨꯝꯁꯤꯃꯛꯇꯗ ꯃꯥꯅ ꯂꯥꯛꯇꯨꯅ ꯃꯔꯨꯞ ꯇꯤꯟꯅꯕꯒꯤ ꯅꯃꯥꯗ ꯅꯈꯣꯏ ꯑꯅꯤ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯣ? ꯉꯥꯅꯞꯅ ꯏꯁꯤꯡꯗ ꯃꯊꯤ ꯐꯥꯏꯕ ꯎꯔꯤꯕ ꯑꯩꯉꯣꯟꯗ ꯅꯪꯒꯨꯝꯕꯅ ꯇꯧꯕ ꯊꯕꯛ ꯀꯔꯤꯒꯤ ꯈꯪꯉꯣꯏ? ꯋꯥꯐꯝꯗꯣ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯖꯗꯦ. ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯕꯗꯅꯥꯝ ꯆꯥꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ. ꯉꯥꯡꯕ ꯌꯥꯏ ꯍꯥꯏꯗꯨꯅꯁꯨ ꯏꯔꯥꯜ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯔꯒ ꯅꯪꯅ ꯍꯥꯏꯕꯗ ꯁꯨꯝ ꯇꯥꯒꯗꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦ. ꯍꯣꯏ ꯑꯩꯅ ꯂꯥꯜꯂꯝꯂꯕꯗꯤ ꯌꯥꯏ, ꯅꯪꯒꯤ ꯅꯨꯄꯤꯅꯤ, ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ. ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯐꯝꯅꯤ. ꯑꯗꯨꯒ ꯏꯔꯥꯜ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯂꯤꯁꯤꯡ ꯄꯤꯔꯕꯁꯨ ꯅꯣꯡꯃ ꯈꯪꯂꯛꯄ ꯃꯇꯝꯗꯨꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯤꯟꯕꯤꯌꯨ. ꯅꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅꯁꯨ ꯇꯧꯔꯝꯒꯅꯤ ꯈꯟꯕꯗꯤ ꯃꯗꯣ ꯑꯆꯨꯝꯕ ꯅꯠꯇꯦ. ꯑꯩꯅ ꯐꯔꯕꯗꯤ ꯃꯤꯁꯨ ꯐꯅ ꯎꯕꯅꯤ, ꯐꯠꯇ꯭ꯔꯕꯗꯤ ꯃꯤꯕꯨ ꯆꯨꯝꯅ ꯎꯕ ꯉꯝꯗꯕꯅꯤ. ꯏꯁ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯐꯠꯇꯅ ꯈꯜꯂꯤꯁꯤꯅꯤꯅꯦ. ꯈꯟꯕ ꯅꯠꯇꯦ, ꯅꯪꯒꯤ ꯅꯋꯥꯡꯗꯨꯅꯅꯤ ꯈꯪꯉꯦꯗꯅ. ꯑꯗꯨꯒ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ. ꯅꯄꯥꯝꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯅꯨꯄꯥ ꯉꯥꯡꯅꯒꯦꯔꯥ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦꯔꯥ ꯇꯧꯔꯨꯁꯣ. ꯌꯨꯝꯁꯤꯗꯗꯤ ꯅꯪ ꯍꯤꯡꯐꯝ ꯂꯩꯔꯣꯏ ꯈꯪꯉꯨ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯌꯥꯝꯅ ꯉꯪꯅꯔꯝꯃꯤ. ꯂꯩꯀꯥꯏ ꯃꯤ ꯐꯥꯎꯕ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯇꯨꯅ ꯈꯝꯂꯝꯃꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯦꯝ ꯌꯨ ꯊꯛꯆꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯗ ꯑꯣꯠꯄ ꯅꯩꯕ ꯑꯗꯨꯃꯛ ꯇꯧꯔꯛꯂꯝꯃꯤ. ꯊꯝꯕꯥꯜ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯁꯤꯔ ꯍꯥꯏꯕ ꯃꯇꯥꯡ ꯑꯗꯨ ꯐꯥꯎꯕꯗ ꯌꯧꯕ ꯃꯈꯩ ꯋꯥꯅ ꯈꯪꯂꯝꯃꯤ. ꯅꯤꯡꯊꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯐꯠꯇꯕ ꯁꯥꯖꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯍꯥꯟꯅ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯐꯥꯎꯕ ꯃꯥꯒ ꯂꯣꯏꯅꯕ ꯇꯜꯂꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯇꯥꯎ ꯖꯤꯕꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯟꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯔꯝꯈꯤꯗꯦ. ꯑꯃꯁꯨꯡ ꯖꯤꯕꯟꯗꯤ ꯅꯨꯄꯤꯕꯨ ꯂꯨꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕ ꯑꯣꯏꯕꯅ ꯅꯤꯡꯊꯦꯝꯕꯨ ꯑꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯕ ꯁꯛꯄ ꯑꯗꯨꯗ ꯁꯥꯎꯅꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯊꯝꯕꯥꯜ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯖꯤꯕꯟꯕꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ. ꯗꯥꯗꯥ, ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯎꯗꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ. ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯊꯝꯕꯥꯜ ꯅꯪꯕꯣ?
ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯣꯔꯤꯗꯨꯕꯨ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯁꯤꯟꯅꯔꯝꯂꯒ ꯏꯁꯤꯡ ꯁꯣꯛꯄꯗ ꯊꯣꯛꯂꯕꯗꯤ ꯐꯒꯗꯕꯅꯤꯅꯦ. ꯑꯩ ꯃꯔꯨꯞ ꯑꯃꯒꯤ ꯑꯅꯥꯕ ꯍꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯕꯅꯤꯅꯦ. ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯕ ꯅꯠꯇ꯭ꯔ ꯅꯪꯕꯣ? ꯌꯥꯎꯗꯦ ꯇꯥꯗ. ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗꯕꯁꯨ ꯐꯅ ꯀꯨꯏꯔꯦ. ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯥꯛꯄꯤꯌꯨ. ꯊꯥꯏꯅ ꯂꯥꯛꯂꯝꯂꯒ ꯍꯧꯖꯤꯛꯇꯤ ꯎꯒꯦ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ. ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ. ꯊꯝꯕꯥꯜ, ꯑꯩꯅ ꯂꯥꯛꯅꯤꯡꯗꯕ ꯅꯠꯇꯦ. ꯏꯇꯥꯎ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ. ꯃꯥ ꯍꯧꯖꯤꯛ ꯃꯤ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ, ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯟꯊꯗꯕ ꯋꯥꯉꯥꯡ, ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯃꯥꯕꯨ ꯃꯔꯨꯞ ꯑꯣꯏꯔꯕꯁꯨ ꯉꯥꯛꯄꯤꯕ ꯉꯝꯗꯦ ꯊꯝꯕꯥꯜ. ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯈꯤꯗꯕꯅꯤ. ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯂꯥꯛꯅꯤꯡꯗꯕꯒꯤ ꯅꯠꯇꯦꯀꯣ. ꯂꯥꯟꯅ ꯈꯟꯒꯅꯨ ꯏꯕꯨꯡꯒꯤ ꯕꯦꯝꯃ. ꯇꯥꯗ, ꯑꯩꯁꯨ ꯈꯪꯉꯤ. ꯃꯥꯅ ꯂꯝꯆꯠ ꯐꯠꯇ꯭ꯔꯒ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯏꯁꯣꯔ ꯂꯩꯔꯤꯗꯅ ꯃꯍꯥꯛꯁꯨ ꯅꯣꯡꯃꯗꯤ ꯅꯤꯡꯉꯝꯂꯣꯏ. ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗ꯭ꯔꯤ. ꯃꯥꯅ ꯅꯠꯇꯕ ꯋꯥꯉꯥꯡ ꯀꯌꯥ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯇꯧꯔꯕꯁꯨ ꯑꯩꯗꯤ ꯂꯥꯟꯗꯕꯅꯤꯅ ꯈꯥꯡꯂꯤꯕꯅꯤ. ꯑꯗꯨꯅꯤ ꯏꯆꯟꯁꯤꯗꯤ. ꯐꯠꯇꯕ ꯃꯥꯒꯤ ꯃꯤ ꯂꯩꯔꯛꯂꯣꯏ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯅꯤ. ꯃꯍꯥꯛꯅ ꯀꯌꯥ ꯍꯥꯏꯖꯔꯕꯁꯨ ꯅꯪꯅ ꯂꯥꯜꯂꯨꯅꯨ. ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯏꯇꯥꯎ ꯅꯠꯇꯦ. ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯈ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ. ꯑꯗꯣ ꯐꯔꯦ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ. ꯐꯖ ꯂꯩꯌꯨꯀꯣ. ꯅꯥꯕ ꯌꯥꯗꯦꯀꯣ. ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ. ꯑꯍꯣꯏ ꯇꯥꯗ, ꯅꯆꯟ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯅꯤꯡꯊꯦꯝꯒꯤ ꯐꯖꯗꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯕꯗ ꯃꯊꯟꯇ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯦꯝ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯎꯟꯁꯥꯗ ꯑꯉꯧꯕ ꯄꯛꯄ ꯂꯩꯅꯥ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯔꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯀꯤ ꯂꯨꯅ ꯇꯤꯟꯅꯔꯛꯈꯤꯕ ꯃꯤꯁꯛ ꯑꯃ ꯐꯥꯎꯕ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯈꯤꯗ꯭ꯔꯦ. ꯅꯤꯡꯊꯦꯝ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ. ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯉꯝꯗꯅ ꯅꯥꯍꯦꯗꯨꯅ ꯀꯧꯔꯛꯂꯝꯃꯤ. ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯕꯁꯨ ꯊꯥ 2ꯔꯣꯝ ꯁꯨꯔꯛꯂꯕꯅꯤ. ꯊꯝꯕꯥꯜ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? 이sim khawrangbana khanause khrak kangle aibu ising khasipta piraune sida leire makhoi da saw sese lambu sabase oina thapiro hakjang ngamdabada ahingbada nungairoi haiduna aina lumtholaga thamlabani kari janingbage achamba oina thongura champut oina jasira Ningthema pira chelaklami Thambal nangse aina kayada wahallabano aise kayada lalurabano aina nangi nafamda hairoidaba wa kayam haikre aina tawjaruba iraladugi mahaini ngasi aina panglibase aigi tinaramba marup mapang amata ngasi aina kanna nare haira phawa hanglakidre aigi wakalse nungai fam khangdana sum laiman oiduna shikhigadaba male takpirose haksang ngamdabaduda pangkhanda khanjinba oiramgani karigi sibano adum tapna pharakani haiduna ngahan amaibana hairamlibadudi anabase phagalakpada matam khara changba anabani soidana phagani haina hairamliba adudi aigi tawjibanda nang amukta kawsa ai magi mapamda lali haiduna amukta haijaki magnadi aibu yamna thinkibane aina tawa fataba thabaksigado mahakti yamna yazakidabane aina ipan pharingaida kanabusu urute madugi mahainane ngasi aina fangliba awabase hoi makhoi da saw ai kauruge tadana su karigi la oidoribano aina lakbiu haijarubada soidana lakani wakhalda henjina khanjanbigano hana hakjangda phagatnaba honakhisi ai tadada hausuma kaurukhige nihaktang leibiramuko ningthemdu hoi haiduna mangak nomlami thambal chatuna jibangi mayumda magi mapurebana hairakwa wafam adu tamlure jiban samatauba nuksidaba natte adubu matam kharati khangjakhisanu haiduna ningthemgi mayumda lakhidabani adubu mahak yamna kana naduna leire haibadu tabada khudak aduda thambalga makhoi ani ningthemgi anaba adu hanglunaba
ꯖꯤꯕꯟꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗ ꯅꯤꯡꯊꯦꯝꯅ ꯍꯥꯟꯅ ꯀꯧꯔꯛꯏ꯫ ꯏꯇꯥꯎ ꯆꯪꯂꯛꯎ ꯂꯥꯎ, ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯏꯇꯥꯎ? ꯑꯩꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯝꯂꯣꯏ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯂꯥꯛꯀꯦ ꯈꯜꯂꯦ, ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩ ꯈꯪꯉꯦ, ꯏꯇꯥꯎꯅ ꯍꯥꯏꯈꯤꯕ ꯇꯥꯏ, ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ ꯑꯩꯅ ꯇꯧꯖꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯏꯇꯥꯎ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯏꯇꯥꯎꯅ ꯑꯩꯒꯤ ꯐꯅꯕ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯑꯩꯅ ꯅꯥꯄꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯏꯇꯥꯎꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯈꯤꯗꯦ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯕꯅꯣ꯫ ꯇꯧꯂꯁꯤꯁꯦ, ꯍꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯅꯣ ꯏꯇꯥꯎ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯏꯇꯥꯎ ꯐꯖꯅ ꯂꯥꯌꯦꯡꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯩꯁꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯥꯏꯕ ꯑꯍꯩꯕ ꯂꯩꯅꯥꯁꯤꯒꯤ ꯈꯪꯕ ꯍꯩꯕ ꯇꯥꯟꯅꯔꯒꯦ, ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯦ꯫ ꯅꯤꯡꯊꯦꯝꯗꯨ ꯖꯤꯕꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯇꯝ ꯀꯌꯥ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯐꯪꯂꯨꯗ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯐꯪꯖꯔꯕꯗ ꯄꯤꯛꯁꯤꯜꯂꯨꯔꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯒꯤ ꯁꯪꯁꯥꯔ ꯑꯗꯣ ꯑꯅꯧꯕ ꯃꯌꯣꯟ ꯆꯣꯡꯂꯛꯇꯨꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯣꯃꯣꯟ ꯇꯧꯖꯗꯨꯅ ꯑꯁꯥ ꯑꯃꯗꯤ ꯎꯖꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫